Kukizo singna UNC ga wari sanana bahotnabada mai paktabadagi Mizoram Church leader singi mateng launaba hotnari. Kuki singna naga misam taruk hatkiba thaudoka mari leinana UNC na hojik chathariba economic blockade hangdoknaba hotnaba yauna Kuki amasung naga anigi marakta lairiba wathok asi loisinanaba Kukizo Council gi maikaidagi UNC contact taunaduna wari sananaba hotnabada mai paktabadagi Mizoram Church leader singi mateng launaba hotnagadauri. Issue sing asigi matangda Kukizo Church leader singi maikaidagi naga Church leader sing contact tauduna wari sananaba hotnabada mai pakidre. Kuki singna phana kana hotnarabasu naga singi maikaidagi response amata piraktre. Kuki body singna Union Home Minister Amit Shahada Memorandum pisinduna lairiba irang asi losinanaba taksilabasu positive response phangbangamdri lising amaga chamapan maudragi matamda Kuki amasung naga anigi marakta chawna ungkhatnaba thoktuna misimina kaya nangkiba thaudok matung chahi 30 romgi matungda nauna Kuki nagagi irang asi lakhibani. Kukizo tribe singi maraktagi tangkul naga singa wari sananaba hotnarabasu mahai yanba ngamdre. Masina maram oiraga Kukizo singna Mizoram government ki mateng laurabadi mai pakani haibagi thazaba amaga loinana Kukizo Church ki lusingbasing Mizoram government amasung Aizol gi Church authority singa unanaba Aizol da thunglakre. Kukizo Church leader singi maikaidagi Aizol gi Church leader singda convince tawduna Manipur amasung Nagaland gi naga Church leader singa wari sanaduna Kuki nagagi ungkhatnaba asi losinanaba hotnabada mateng pangbinaba taksingadawri. Aizol khongchat asida yauriba Kukizo Church delegation adugi maikaidagi phongdokhibada naga Kuki anigi issue asigi matangda wari sananaba hotnabada mai pakre. Ngasi Mizoram gi Church leader singa unaduna issue asigi matangda wari sanagani. Loinana Mizoram Church ki maikaidagi Manipur amasung Nagaland gi Church authority singa wari sananaba hotnabada pangba yaba mateng pangnaba taksingani. Kukizo Council amasung Kuki MP gi mihut kangbu amasu Delhi da laiduna ngarang center gi interlocutor Ajit Lal yauna Home Ministry gi maru oiba official kaya amasu ngkhre. Center gi North East interlocutor Ajit Lal ga unakhiba adugi matangda Kukizo gi maikaidagi phongdokhibada mipung khudingmakna naga hostage taruk hatkibagi thaudok adugi matangda hainari. Adubu Kukizo singna wariba kaya asigi matangdadi miyamna karimata khangbide. Kuki amasung naga anigi ungkhatnabagi marakta Asian IM amasung mahaka chatminariba kangbu singna Kuki khunja kaya chthakhre Kuki gi khul kaya chthakhre naga hostage taruk hatkibagi thaudok adu akanba moongda condemn tawi justice haibasi chapchana victim singda phangananaba hotnagadabani. Kukizo singsu victim ama oiribani. Kukizo singna tariba khul singda chaba thakpa phangdabadagi human crisis mayoknare. Manipur da thokliba irang asigi matangda naga amasung meiteiga community singa wari sanaduna solution ama purakpa pami hainasu phongdokhi. UNC na sangsiliba economic blockade handoknaba mathau taba action lokhatpiu haina Kukizo Council gi mihut singna IB gi chief ka unaduna taksinkhre. Union Home Minister da memorandum pisinkhre. Naga misam taruk mihathi na hatkhiba dugi achumba wayel fanghalu haiba demanda United Naga Council UNC na sangsiliba economic blockade asi handoknaba mathau taba action lokhatpiu haina Kukizo Council gi mihut singna Intelligence Bureau IB gi chief ka unaduna taksinkhre. Loinana Union Home Minister Amit Shahada su memorandum ama pisinkhre hairi. Kukizo Council gi mihut singaduna ngarang New Delhi da IB gi chief ka unaduna economic blockade handok hananabagi wafam sing taksin khibani. Hiramasi ga mari leinana ngarang New Delhi da pangthokpa pawgi mifam amada Kukizo Council gi mihut singna hai Nagana National Highway da economic blockade chathaduna laikhibadagi Kangpokpi district ta lairiba Kukizo phurupki miyam wabana kham thengle. Miyamna nongmada sangdraba yadraba polam sing phanglaktabana thengnariba awaba sing asi kokanbinaba IB gi director Mahesh Dixit yauna Union Home Ministry gi official singa unaduna taksin khibani. Chahi asigi February mari da Manipur da anauba lengak ama laklabasu Kukizo miyam gi oinadi safaningai oide. Irang asina maram oiraga Kukizo gi miyoi 15 chthakhre aduga khul 13 romna mai thadopikre haiki. Paugi mifam aduda Kukizo Council gi wangangloi ginja bholsung na hai
कुकीजो सिंगना हौजिक तालिबा सेपरेट एडमिनिस्ट्रेशन की डिमांड असी चीफ मिनिस्टर युमनाम खेमसाना खंगसिन उसिनदना लैथोकली ओइरगलिबा फिबम असिदा कुकीजो फुरुपतगी हौजिक डिप्यूटी चीफ मिनिस्टर ओइरिबी नेमसा किपगेनसु मसक थोकपा थबक अमता तौबा ngamdana लैरी कुकीजो काउंसिल गसु ऑफिशियल ओइना महाका पाव फाउनाबा लैट्री हाइखी पाउगी मिफम अदुदा कुकीजो काउंसिल की चेयरपर्सन हेलियांथांग थांगले नहाई ngarang सिविल सोसाइटी मेंबर सिंगा उनाबा अमदा आईबी की डायरेक्टर महेश दीक्षितना खुदोंग थिनिंगाई ओइरबा अमदी सिक्योरिटी की अहेनबा चेक्सिन थौरांग लौकटकदबा कुकीजो की खुलसिंगी ममिंग थांगलकनबा खंगलकले मिफम अदुगी खुदोंग चाबा लौरगा यूनियन होम मिनिस्टर अमित शाहदसु मेमोरेंडम अमा पिसिनख्रे मिफम अदुदा कुकीजो मियामना थेंगनरिबा खुदोंग चादबसिंगी मतांगदा पाउदम लंखी अमदी हौजिक नोमदा संगद्रबा याद्रबा पोलमसिंग फंगद्रिबा असि मतौ करमना फंगनगदगे हाइबदु खनरगनी हाइनसु महेश दीक्षितना थाजबा पिरकले हौजिक नगासिंगना सथरिबा इकोनॉमिक ब्लॉकेट असिना ख्वाइदगी हेना सोकहलिबा असि कांगपोकपी उख्रुल कामजोंग अमदी नोने डिस्ट्रिक्ट लैरिबा कुकीजोगी मियामदनी मफमसिंग असिदा हौजिक चेंग बेखाय अमदा लुपा 3,400 पीरे पेट्रोल लीटर अमदा लुपा 250 यौरे लाइबक फरबदी एलपीजी सिलिंडर अमदा लुपा 3,000 फावदा फंगले हौजिक इकोनॉमिक ब्लॉकेट चथदुना लंबी चटपा याददुना लैरिबसिंग असि अथुबदा हंदोखनबगा लोइनना कुकीजोगी खुंजासिंगदा मथौ ताबा पोलमसिंग असि मरांग कायना फंगनगदबनी कामजोंग डिस्ट्रिक्ट की मनुंग चना लैरिबा ससाद अमसुंग आईसी खुलगी मथक्ता बॉयकॉट तौखिबना मरम ओइरगा मनाक नकपदा लैरिबा कैथेल सिंगदगी से लैरबसु पोचे अमता लैबा याहंद्रे नाकल अमरोमदा कुकी लालहौबसिंगा सथरिबा सस्पेंशन ऑफ ऑपरेशन असिगी मतांगदा मिनिस्ट्री अमसुंग कुकीजो लालहौलुपसिंगा था खुदिंगी वारी सानरी अमदी अथुबदा पॉलिटिकल सोल्यूशन अमा पुरकनबा होनरी हाइनसु महाकना मखा ताना फोंदोखी चुरचांदपुर की के थेंजांग विलेज तगी यामलब खुलाई फागतख्रे टीएम कसोमदना एआर ना पाक सना ऑपरेशन chthakhre सिक्योरिटी फोर्स न लमदम असिदा शांति थमनबा लेप्तना चथरकपा ऑपरेशन की मनुंग चना ngasi 18 सुबा ब्रेवाल राइफल्स अमसुंग मणिपुर पुलिस की कंबाइन टीम अमना चुरचांदपुर डिस्ट्रिक्ट की मनुंग चनबा के थेंजांग विलेज दा ऑपरेशन chthakhre ऑपरेशन अदुदा यामलब खुलाई सिंग फागतपा ngkhre हाइरी खुलाई तरुकता उख्रुल डिस्ट्रिक्ट की नुंगसांगखोंग रिवर मयादा खुलाई पाइबसिंगना एम्बुस तौदुना 40 सुबा असम राइफल्स की पर्सनल अनि हाटखिबा मरीना निपाना सोगनखिबा थौदोक अदुगा मरी लेनना ngasi असम राइफल्स ना इम्फाल उख्रुल लंबी की टीएम कसोम विलेज दा ऑपरेशन chthakhre हाइरी प्रेसना फंगबु पाउगी मतुंग इनदी 18 सुबा ग्रेवाल राइफल्स अमसुंग मणिपुर पुलिस की कंबाइन फोर्स ना के थेंजांग विलेज एरिया दा चथखिबा ऑपरेशन अदुदा लोसिलगा थमलंबा यामलब खुलाई एक्सप्लोसिव अमसुंग अतै पोलम कया फागतपा ngamखि फागलबा पोलम सिंग अदुदी एके राइफल्स अमा ऑटो पिस्तौल अमा आरपीजी एम्यूनेशन अमा .36 की हैंड ग्रेनेड आईईडी मंगा इम्प्रोवाइज एक्सप्लोसिव सिंग बुलेट प्रूफ जैकेट सिंग अमसुंग कम्युनिकेशन सेट सिंग यावरी ऑपरेशन असी सिक्योरिटी फोर्स ना खुदोंग थिनिंगाई ओइरबा चिंगी डिस्ट्रिक्ट सिंगदा लॉ एंड ऑर्डर मेंटेन तौबा अमसुंग लॉ न यादबा मओंगदा खुलाई पाइबा सिंग लाक्सिननबा चथरखिबा ऑपरेशन सिंगी मनुंग चननी अदुम ओइनमक ऑपरेशन अदुदा मिफा मिपुंदी यावखिदे हाइरी अतोपा अमना हौखिबा जुलाई 3 उख्रुल डिस्ट्रिक्ट की नुंगसांगखोंग रिवर मयादा खुलाई पाइबा सिंगना एम्बुस तौदुना संसक्ता लैबा बटालियन हेडक्वार्टर्स तमना हलखिबा 40 सुबा असम राइफल्स की कन्भोय अमदा अटैक तौदुना एआर पर्सनल हाटखिबा निपाना सोगनखिबा थौदोक अदुगा मरी लेनना लेप्तना चथरकपा ऑपरेशन की मनुंग चना ngasi असम राइफल्स ना नेशनल हाईवे 202 इम्फाल उख्रुल लंबी की टीएम कसोम खुलदा ऑपरेशन chthakhre टीएम कसोम खुल असी लंबी असी की ओइना ख्वाइदगी खुदोंग थीबा मफमनी हाइरिबा खुल असिदा कुकी लालहौबसिंगना ममांगदा एम्बुस तौदुना नागा मिसम अनि अमसुंग कोलकातादगी एफसीआई के ड्राइवर अमा हाटखिबगी थौदोक लैख्रबनी ngasi असम राइफल्स ना ऑपरेशन chthakhिबा अदुदा खुलगी मियाम अंगकपा पोकनख्रे ऑपरेशन अदुगी मतंगदा मांगजौनना मनाक नकपदा डिप्लॉय तौरिबा बीएसएफ अमसुंग मणिपुर पुलिस की कांगबुदा करीमता खंगलंबा तौदे अदुबु ऑपरेशन अदुगी मतंगदा हौजिक फावगी ओइना असम राइफल्स की माइकैदगी मिफा मिपुनगा मरी लेनना स्टेटमेंट अमता थादरकपदी लैट्री कॉफी थकपना लिवर कैंसर सिरोसिस की रिस्क हंथाहली
Coffee thakpana hakchangda kanaba kayamarum pibagi wafam mamangda sathakhiba tongan-tonganba study kayadagi mayek sengna khangba ngkhre malemda khwaidagi pamna thaknaba mahi singgi manungda coffee su amani mamangda phongkhiba study gi report singda coffee thakpana chronic disease ki risk hantha hanbaga loinana punsi sangdokhali haiba wafam pankhi atopa study singda Alzheimer disease, Parkinson disease, heart failures, stroke amadi colorectal cancer gi risk hanthahanbagi wafam su mayek sengna phongdokhre handakta inau nauba oina sathakhiba study amada numit khudingi coffee cup manga thaklabadi liver cancer amasung cirrhosis ki risk hanthahali haibagi khudam phangba ngamle California da laiba Cedar Sinai Medical Center da gastroenterology and hepatology gi physician scientist Hyunseo Kimna medical news today da phongdokhibagi matung ina numit khudingi mayai oirap changda coffee thakpana hakchangda kanaba kayamarum pibagi khudam thengnare United Kingdom da laiba mioi lakh 3.85 gi maramda kupna nainaraba matungda wafam asi khangba ngamlakhibani hairi chahi 18 chupna chathakhiba study kharada saruk yakhiba mioi sing adu changchata numit khudingi coffee cup manga gi changda thaklami chahi 18 gi matungda mioi adugi hakchanggi phibam kupna yengsinbada liver cancer gi risk sada yankhai amasung cirrhosis ki risk sada 32 rom hantharakpa thengnakhi scientist singna MRI amasung blood proteomic analysis ki matengna thijinbada chang naina coffee thakliba mioi sing adugi liver da fat ki saruk yawbagi chang hanthanba su thengnakhi coffee thakpana mioi bagi liver da matau karamna kanaba phanghalibano haibagi matangda kimna hai coffee da chlorogenic acid prolifenol diterpenes amadi caffeine singba bioactive compound chamarom hena yawba maramna liver gi fibam phana lehenbada mateng pangi haiba khanglakpani hairi coffee da yawriba masal sing asina hakchang manungda oxidative stress amadi chronic inflammation thokandabaga loinana metabolism gi mathau ningthina tawhalli masigi mathakta antioxidant amadi hakchangda kanaba masal kyamarum yawba maramna numit khudingi mayai oirap sangda coffee thakpana kanaba phanghalibani coffee thakpa matamda chini natraga thumananaba posak yancheloidabani chini gi saruk yawrabadi coffee da yawba kanaba pumnamak hakchangna lawshinba ngamde hairi adum oinamak liver gi fibam phana thamnabagi matangda khwaidagi maru oina lawkhatpa yaba section thorangdi hakchanggi arumba henkat handaba yu thaktaba asina singbani